None Battalion ki Assam Rifles na Headquarter 22 Sector Assam Rifles amadi Inspector General Assam Rifles East ki mityang makhada Gan Ngai Festival pangthokre. Ngarang Lubanglung Village da pangthoki ba thoram aduda Lubanglung Village ki miyam na saruk yaki. Thoram adu nat ki oiba thoram sing asibu naha sing de hena khanganana bagi pandam da pangthokpani hairi. Union Government na National Green Hydrogen Mission ahan bagi oina lupa koti lising taramapan chatra kanifu marida hogdokpagi ayaba pikre. Wafam asi Information and Broadcasting Minister Anurag Thakur na New Delhi da paumisinga wangang laduna fongdokibani. Mahak na haikibada mission asigi pandam asi India bu global hub ama ohenduna green hydrogen asi putokpa sizinaba amadi India gi mapanda thaba ngamhanaba hotnabani. Minister na makata na haikibada mission asi kumja lisinganiga kuntra faubugi manungda lupa koti lak nipan thada duna mioi lak taruk henbada thabak pinaba pandam thamli. Mission asina mapan lamdagi chahi khudingi fossil fuel lupa koti lak ama hena lairiba senfam adu kanbang amagani amadi mission asigi kuthangda carbon thadok hanbagi chang metric ton million yangkai hanta hanbang amagani haina minister na makata na fongdoki. India ki fauraba Bollywood actress Sunny Leone February tang mangada Imphal da thunglagani. House of Ali fashion show da showstopper oina saruk yananaba Imphal da laklagani awang nongpo ki miyamna show asibu mityeng taba lakpiyu haina Sunny Leone na pauzelakli. Ali and Diana present tawgadoriba House of Ali hairiba fashion show asida Sunny Leone na brand asibu promote tawbaga loinena handloom khadi amadi Manipur gi tourism bu saugatnabagi pandam da saruk yagadoribani. Hi Manipur, I'm Sunny Leone and I'm coming to Imphal to join Ali and Dea Presents House of Ali Fashion Show as a showstopper and to promote the brand, handloom and khadi and tourism of Manipur on 5th February 2023. Lastly, I have to invite all the people of Northeast India to enjoy the show. Manipur gi mafam khara gi pharmacy da amukta thokriba thodokta iramdam masita saba hidak yonbagi khutam changdam fangle marketed by hairaga iramdam asigi mafam gi maming hapliba si karamba ground da hapliba no haibadu Manipur miyam na chamamna ba ma oiri famgliba hidak sing asi kadai fawba thajaba yabagi haibadu su achobu wahang ama oiri hidak sing asi marketed by hairaga lilong usoi pokpi uripok basuspati lekai amadi thangal bazar Imphal West haibana chingba thaba thengnari Fasai gi license number su yauriba hidak sing asi karamna Manipur da sajabu oiribanu natraga kari karamba chatna kanglon gi makhada hidak sing asi yolibanu haibadu mari leinaba authority na thizin haningbagi apamba miyamna fongdoknari miyamna pharmacy dagi hidak leiraga chagadaba kibagi tangka kyaurakle mari leinaba authority na athuba matamda midyeng changbiduna kanana saraga karamna yolibanu haibadu thidok pibana miyamgi awaba kokhanbagi machak oigani Hojiksi viral loidana aikoigi tablet khara marketed by this and that haiba khara aikoi ure masai da amupok thengnada ba sugumba ama lakpas da masigi matang sida health services Manipur gi maike degi kari step lokat anaba thaurang tawbire aduga ain gi miyeng da amadi masida lokat pa yaba sing do kari step up tawna ba honabiri ai su ure hojiki viral oi bo photo viral oi bo positive physically verified tawna ba haidna state drug controller haina koigi officer ama sport tharaga mana inspection tori guli du kari du physically local na ba marak sida maonde phangba amasung aina ubudana hojiki guli sigi packet da mana sabani Manipur da sabani ba claim tobudi ute mada uribasi marketed by haiba mana Manipur da yongani haiba kwa adumba thabo kui mana wholesaler ama kanthoga mana Manipur da yongani ana direct lakpase company degi masi kayamuk yamna trade practice da pot yon sindar commerce da kai kya habisiti health department gi purview di kya oidre wholesaler gi through the lak da basita sembara haina chingbu koina sister department ga kari ka tanarani legal gi expert singa su tanagani anuga hidak tu gi thabun thokpa hidak si chemical na da pentoprazole kowi omeprazole kowi wa
masigi wet asukyamna yawi manufacturing date na sukni expiry date na sukni sumaina jaga tawni si setu haina magi thabam thukti loin thai hoi problem si ahen bo pot ama hoksa hapna da bo pot ama hapuk podo madu kayam yamna kai bo pot no haimne singa city campaign ki the drug regulatory authority of India na singa ki pauna bo change hoji makti atopa retailer singa yondana ba aduga hauji hairi ba agent do magi de leiba hidak sing dekhai ta jibhauki thadok dana ba na ai instruction pigre state controller ka ma hoji field legri kwa okay ma hala ka kupatu Union Home Minister Amit Shah nongmagi khongchata ngasi Agartala gi konung Tripura da thunglakre. Tripura gi Chief Minister Dr. Manik Shah na Union Home Minister Butaram na okhi. Amit Shah gi khongchat asida lakadoriba Tripura gi Assembly mikhal gi damak BJP gi poll campaign haudok lagani. Campaign asiba haudok po oina Amit Shah na Ratha Yatras lamthagani. Tripura gi awang amadi kha thangbada Jan Biswas Yatra lamthagani. Political gi oiba thoramasi Tripura gi awang thangbada leiba district Dharmanagar gi BBI ground amadi kha thangba district ki Sabrum da leiba public ground da pangthokani. Malem gi oina football masana gi sanaroi singi marakta khwaidagi tangba sanaroi Cristiano Ronaldo na oikre. Ani shubada Kylian Mbappe ahum shubada Lionel Messi amadi mari shubada Neymar na oiri. Cristiano Ronaldo gi annual income $1 million chamaga humdra humdoi. Kylian Mbappe gi $1 million chamaga tramanga. Lionel Messi na $1 million chamaga subna nipan. Amadi Neymar gi chahi gi income $1 million humdra nipani. Haukiba pung kun marida India da nauna miyoi chamaga marfu manga COVID positive oire laina asna maram oraga lekhidaba miyo yaw khidre fagalakpagi chang chada marfu 19.9 oiri apunba confirm case na koti mari lakh ni futaruk lising humudra mapan chahum taramapan yaukhre active case na lising ani chamnga yakhai mari da hantharakle laina asna maram oraga lekhidaba mi gi masing na lakh manga lising kuntra chatre tarani laina asdagi naba faduna discharge tawkhiba mi gi masing na koti mari lakh ni fumathoi lising ni futaruk shupna yankhai mangani laina asidagi ngak thokna ba vaccine kap thokhiba apun mami gi masing na koti jani kun henkhre malem gi oina covid like na khwaidagi na sokhala balai bak singi manungda USA na ahan ba India na ani shubada amadi France da shubada lairi awang nongpok state ki oina Assam na ahan ba Mizoram na ani shuba amadi Manipur na shubada lairi